ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯕꯗꯤ ꯈꯨꯠꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯃꯉꯥ ꯌꯥꯎꯔꯤꯕꯁꯦ ꯃꯉꯥꯁꯤꯗ ꯁꯥꯡꯕ ꯇꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯑꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯈꯔ ꯐꯣꯡꯗꯣꯛꯑꯝꯕ ꯍꯥꯏꯕꯗꯤ ꯈꯨꯠꯁꯥꯁꯦ ꯈꯨꯗꯣꯝꯕꯤꯅ ꯁꯥꯡꯉꯝꯃꯒꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯈꯔꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨ ꯂꯣꯏꯅꯅ ꯑꯩꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯒꯦ ꯈꯜꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ QAꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯅ QAꯁꯦ ꯑꯍꯨꯝꯒꯨꯝꯕ QA ꯄꯥꯔꯠ 3ꯒꯨꯝꯕꯗ ꯂꯩꯈꯔꯦ QA ꯄꯥꯔꯠ 3ꯒꯨꯝꯕ ꯂꯩꯈꯔꯦ ꯑꯗꯨ ꯃꯊꯪ ꯑꯩꯅ ꯂꯧꯈꯠꯆꯒꯗꯧꯔꯤꯕ QAꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯂꯩ ꯑꯩꯒꯤ ꯃꯔꯝꯗ ꯑꯣꯏꯔꯒꯁꯨ ꯍꯪꯅꯤꯡꯕ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯀꯃꯦꯟꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯀꯃꯦꯟ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕꯁꯦ ꯑꯗꯣ ꯑꯩꯁꯨ ꯇꯣꯉꯥꯟꯅ Instagram ꯑꯦꯀꯥꯎꯟ ꯑꯃ ꯁꯨꯝ ꯍꯥꯡꯖꯔꯦ Instagram ꯑꯦꯀꯥꯎꯟꯁꯦ ꯑꯩ ꯐꯣꯂꯣꯋꯔ ꯀꯩꯁꯨ ꯌꯥꯝꯗꯦ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯈꯔ ꯄꯥꯏꯔꯒꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ YouTubeꯀꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯌꯥꯝꯕ Instagramꯗꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯊꯪ ꯑꯩꯅ QA ꯑꯃ ꯂꯧꯈꯠꯆꯒꯗꯧꯔꯤꯕꯁꯦ ꯄꯥꯔꯠ 4 ꯑꯃ ꯂꯧꯈꯠꯆꯒꯗꯧꯔꯤ ꯃꯗꯨꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯩꯅ ꯑꯩꯒꯤ Instagram ꯑꯩꯒꯤ ꯂꯤꯡ ꯑꯩ ꯃꯈꯥꯗ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯖꯔꯅꯦꯝꯁꯦ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯕꯅꯤ ꯃꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯍꯥꯟꯅ ꯑꯗꯨꯒ ꯑꯩ ꯄꯣꯁ ꯑꯃ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯕꯗꯤ Instagramꯗꯨꯗ QAꯒꯤ ꯄꯥꯔꯠ 4ꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯄꯣꯁ ꯑꯃ ꯑꯊꯨꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ Instagram ꯑꯦꯀꯥꯎꯟꯗꯣ ꯑꯩꯒꯤ ꯂꯤꯡꯗꯣ ꯃꯈꯥꯗ ꯌꯥꯎꯖꯔꯕꯅꯤ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀꯣꯏꯁꯟ ꯑꯗꯩ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯗꯨꯝ ꯃꯊꯪꯒꯤ YouTubeꯀꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯂꯧꯈꯠꯆꯔꯒ ꯑꯗꯨꯝ QAꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯜꯂꯁꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯈꯨꯠꯁꯥ ꯃꯉꯥꯁꯤꯒꯤ ꯁꯥꯡꯕ ꯇꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤ ꯐꯣꯡꯗꯣꯛꯂꯝꯒꯦ ꯍꯥꯏꯕꯗꯤ ꯈꯨꯗꯣꯝꯕꯤꯅ ꯌꯥꯝ ꯁꯥꯡꯉꯒꯗꯤ ꯃꯥꯁꯦ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯤ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯁꯥꯡꯉꯦ ꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯄꯣꯂꯤꯌꯟ ꯗ ꯒ꯭ꯔꯦꯠ ꯍꯥꯏꯔꯤꯕꯁꯤ ꯃꯥꯁꯦ ꯈꯨꯗꯣꯝꯕꯤ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯂꯩ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨꯅ ꯈꯨꯠꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔ ꯊꯝꯃꯝꯃꯦ ꯃꯗꯨꯒꯤꯁꯤꯡꯗꯣ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯃꯁꯤꯃꯛꯅ ꯀꯌꯥꯝ ꯆꯨꯝꯅꯤ ꯂꯥꯟꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯄꯥꯔꯂꯃꯦꯟꯇꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯁꯥ ꯁꯥꯡꯕ ꯇꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯑꯗꯨꯗꯤ ꯑꯩ ꯃꯤꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯒꯦꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯃꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯣꯏꯕ ꯌꯥꯏ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯒꯨꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯅ ꯂꯦꯞꯄ ꯌꯥꯗꯕ ꯈꯔ ꯂꯩꯌꯦꯕ ꯃꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯂꯩꯔꯤ ꯄꯣꯛꯄ ꯊꯥꯒꯤ ꯂꯩꯔꯤ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯒꯤ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯒꯨꯟ ꯑꯃ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯃꯥꯟꯅꯗꯕ ꯌꯥꯎꯔꯛꯄꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯈꯨꯠꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯄꯥꯔꯂꯃꯦꯟꯇꯔꯤꯗ ꯂꯩꯔꯝꯕ ꯑꯗꯨꯃꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯠꯁꯥ ꯃꯉꯥꯒꯤ ꯑꯁꯥꯡꯕꯅ ꯅꯠꯇ꯭ꯔꯒ ꯑꯇꯦꯟꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯂꯝꯃꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯈꯨꯠꯁꯥ ꯃꯉꯥꯒꯤ ꯃꯔꯛꯇꯒꯤ ꯈꯨꯕꯤ ꯑꯁꯤꯒꯤ ꯑꯁꯥꯡꯕ ꯇꯦꯟꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯝꯖꯒꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯥꯡꯇꯛ ꯇꯧꯅ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯊꯧꯅꯥ ꯂꯩꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯂꯩꯕ ꯃꯅꯤꯡ ꯇꯝꯕ ꯃꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯖꯕ ꯉꯝꯕ ꯋꯥꯈꯜ ꯂꯩꯕ ꯃꯁꯥꯅ ꯑꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤ ꯀꯤꯗꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯨꯕꯤ ꯑꯗꯨ ꯇꯦꯜꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯍꯥꯛ ꯑꯗꯨ ꯀꯌꯥ ꯍꯩꯉꯝ ꯁꯤꯡꯉꯝꯗꯦ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯀꯌꯥ ꯍꯥꯏꯗꯣꯛꯀꯟꯗꯕ ꯑꯣꯏꯒꯜꯂꯤ ꯊꯃꯣꯏ ꯁꯦꯡꯉꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯒꯤ ꯋꯥ ꯉꯥꯏꯕ ꯃꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ ꯑꯣꯏꯒꯜꯂꯤ ꯃꯊꯪꯒꯤ ꯑꯁꯤꯅ ꯈꯨꯗꯣꯝꯕꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔ ꯍꯥꯏꯗꯅ ꯈꯪꯅꯩ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯖꯨꯄꯤꯇꯔ ꯐꯤꯡꯒꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯡꯉꯕ ꯌꯥꯝꯅ ꯁꯥꯡꯕ ꯍꯥꯏꯔꯒꯗꯤ ꯀꯔꯝꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯔꯤꯡ ꯐꯤꯡꯒꯔꯁꯦ ꯃꯁꯤꯒ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔꯁꯤꯅ ꯍꯦꯜꯂꯕ ꯑꯅꯤꯁꯤ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯅꯤꯁꯤ ꯂꯦꯚꯦꯜꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔꯁꯤꯅ ꯔꯤꯡ ꯐꯤꯡꯒꯔꯗꯒꯤ ꯍꯦꯜꯂꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯥꯡꯕ ꯆꯤꯡꯏ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯂꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯑꯣꯏꯅꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯧꯅꯥ ꯐꯅ ꯇꯧꯒꯜꯂꯤ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯃꯤꯕꯨ ꯀꯤꯗꯕ ꯃꯁꯥꯅ ꯃꯁꯥꯕꯨ
ꯌꯥꯝꯅ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯊꯕꯛ ꯇꯧꯏ ꯃꯤ ꯄꯨꯜꯂꯤ ꯃꯊꯪꯒꯤꯁꯤꯅ ꯈꯨꯗꯣꯝꯕꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯦꯜꯂꯕ ꯍꯥꯏꯕꯗꯤ ꯔꯤꯡ ꯐꯤꯡꯒꯔꯗꯒꯤ ꯍꯦꯟꯅ ꯀꯨꯝꯊꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯌꯥꯝꯕꯅꯁꯨ ꯀꯨꯝꯊꯅꯒꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯅ ꯀꯨꯝꯊꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯌꯥꯝ ꯇꯤꯟꯕꯗ ꯈꯔ ꯏꯀꯥꯏꯕ ꯑꯅꯤꯡꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯑꯃꯔꯣꯝꯗ ꯇꯨꯡꯒꯤ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯕꯅꯤ ꯔꯤꯛꯁ ꯂꯩꯕ ꯊꯕꯛꯇ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯅꯤ ꯃꯈꯣꯏ ꯑꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯅꯁꯨ ꯌꯦꯠꯆꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯌꯦꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯈꯨꯠꯌꯥꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯗꯜ ꯐꯤꯡꯒꯔ ꯍꯥꯏꯔꯤꯕ ꯃꯁꯤ ꯈꯨꯠ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯠꯌꯥꯏ ꯑꯗꯨ ꯌꯥꯝ ꯁꯥꯡꯂꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯀꯣꯛ ꯂꯩꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯁꯛꯇꯤ ꯂꯩꯕ ꯇꯨꯡꯃꯥꯡꯒꯤ ꯋꯥꯈꯜ ꯂꯩꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯒꯤ ꯈꯟꯖꯕ ꯊꯧꯗꯥꯡ ꯂꯧꯖꯕ ꯃꯤꯁꯛ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯗꯜ ꯐꯤꯡꯒꯔ ꯑꯁꯤꯅ ꯌꯥꯝ ꯇꯦꯜꯂꯕ ꯍꯥꯏꯕꯗꯤ ꯔꯤꯡ ꯐꯤꯡꯒꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯗꯒꯤ ꯍꯦꯟꯅ ꯅꯦꯝꯊꯈ꯭ꯔꯕ ꯍꯦꯟꯅ ꯇꯦꯟꯖꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯋꯥꯈꯜ ꯁꯦꯔꯥꯟꯅꯕ ꯆꯣꯏꯗ꯭ꯔꯤꯡ ꯄꯥꯊ꯭ꯔꯤꯡ ꯇꯧꯒꯟꯕ ꯁꯥꯔꯩ ꯍꯧꯒꯟꯕ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯈꯔ ꯂꯩꯒꯜꯂꯤ ꯑꯐ ꯐꯠꯇ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯃꯉꯣꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯋꯥꯈꯜ ꯆꯪꯗꯦ ꯃꯊꯪꯒꯤꯁꯤꯅ ꯔꯤꯡ ꯐꯤꯡꯒꯔ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯔꯤꯡ ꯐꯤꯡꯒꯔ ꯑꯗꯨꯅ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔꯗꯒꯤ ꯁꯥꯡꯂꯕ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔ ꯍꯥꯏꯒꯗꯤ ꯉꯁꯥꯏꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯅꯤ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯤꯡ ꯐꯤꯡꯒꯔ ꯑꯁꯤꯅ ꯍꯦꯜꯂꯕ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯃꯈꯣꯏ ꯑꯁꯤ ꯑꯃꯔꯣꯝꯗ ꯊꯧꯅꯥ ꯐꯕ ꯀꯤꯕ ꯂꯩꯇꯕ ꯔꯤꯛꯁ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯍꯥꯏꯕꯗꯤ ꯃꯤꯅ ꯉꯝꯅꯗꯕ ꯊꯕꯛꯇ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯊꯧꯅꯥ ꯐꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯃꯔꯜ ꯃꯊꯨꯝ ꯇꯥꯅꯤꯡꯕ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯃꯁꯥꯗ ꯌꯥꯎꯒꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯤꯡ ꯐꯤꯡꯒꯔ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔ ꯍꯥꯏꯕꯗꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯦꯝꯊꯈ꯭ꯔꯕ ꯍꯦꯟꯅ ꯇꯦꯜꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥꯒꯤ ꯈꯟꯕ ꯋꯥꯈꯜ ꯄꯤꯛꯁꯟꯕ ꯃꯊꯟꯇ ꯂꯩꯅꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯈꯣꯏ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯊꯃꯣꯏꯗ ꯅꯝꯁꯤꯟꯕ ꯑꯣꯏꯒꯜꯂꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯊꯃꯣꯏꯗ ꯋꯥ ꯊꯝꯒꯟꯕ ꯍꯥꯏꯗꯣꯛꯀꯟꯗꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯤꯡ ꯐꯤꯡꯒꯔ ꯑꯁꯤꯒ ꯈꯨꯗꯣꯝꯕꯤ ꯍꯥꯏꯕꯗꯤ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔ ꯑꯅꯤꯁꯦ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯔꯒꯗꯤ ꯍꯥꯏꯕꯗꯤ ꯁꯦꯝ ꯂꯦꯡ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯃꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯕ ꯉꯝꯕ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗꯁꯨ ꯃꯈꯣꯏꯁꯦ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯁꯦꯜꯒꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯈꯪꯕ ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯇꯨꯡꯖꯟꯅꯕꯒꯤ ꯃꯑꯣꯡ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯃꯈꯣꯏꯅ ꯈꯪꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ ꯃꯊꯪꯒꯤꯁꯤ나 ꯑꯩꯈꯣꯏꯅ ꯈꯨꯠꯁꯥ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤ ꯂꯤꯇꯜ ꯐꯤꯡꯒꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯂꯤꯇꯜ ꯐꯤꯡꯒꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯤꯇꯜ ꯐꯤꯡꯒꯔ ꯍꯥꯏꯅ ꯃꯃꯤꯡ ꯍꯥꯏꯔꯦꯅ ꯂꯥꯏꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯠꯁꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯈꯨꯅꯥꯎꯕꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯔꯤꯡ ꯐꯤꯡꯒꯔꯒꯤ ꯑꯍꯥꯟꯕ ꯇꯥꯡ ꯍꯥꯏꯕꯗꯤ ꯔꯤꯡ ꯐꯤꯡꯒꯔꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯇꯥꯡꯁꯦ ꯃꯁꯤ ꯌꯧꯅ ꯃꯥꯁꯤ ꯋꯥꯡꯉꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯍꯦꯜꯂꯞ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯃꯤ ꯎꯅꯕ ꯉꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕꯒꯤ ꯒꯨꯟ ꯆꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯈꯨꯅꯥꯎꯕꯤ ꯑꯁꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯝꯕꯤꯒꯤ ꯃꯥꯒꯤ ꯇꯥꯡ ꯑꯁꯤ ꯍꯦꯟꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯁꯤ ꯃꯤ ꯎꯅꯕ ꯉꯝꯕꯅꯤꯅ ꯃꯈꯣꯏ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯕꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯝꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯤꯇꯜ ꯐꯤꯡꯒꯔ ꯑꯁꯤꯅ ꯔꯤꯡ ꯐꯤꯡꯒꯔꯒꯤ ꯑꯍꯥꯟꯕ ꯇꯥꯡ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯂꯩꯔꯕꯗꯤ ꯍꯥꯏꯕꯗꯤ ꯍꯦꯟꯗꯕꯤꯗ ꯆꯞ ꯆꯥꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯏꯀꯥꯏꯒꯟꯕ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯍꯩꯗꯣꯛꯀꯟꯗꯕ ꯑꯣꯏꯒꯜꯂꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯈꯣꯏꯗ ꯃꯤꯅ ꯃꯤꯅꯝꯕ ꯃꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯑꯣꯏꯒꯜꯂꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯤꯇꯜ ꯐꯤꯡꯒꯔ ꯍꯥꯏꯕꯗꯤ ꯈꯨꯅꯥꯎꯕꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯔꯤꯡ ꯐꯤꯡꯒꯔꯒꯤ ꯑꯍꯥꯟꯕ ꯇꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯨꯝꯊꯅ ꯂꯩꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝ ꯁꯦꯡꯖꯕ ꯃꯤꯕꯨ ꯂꯥꯏꯅ ꯊꯥꯖꯒꯟꯕ ꯑꯣꯏꯒꯜꯂꯤ ꯃꯤ ꯑꯃꯅ ꯑꯔꯥꯟꯕ ꯇꯧꯔꯛꯂꯕꯁꯨ ꯍꯦꯛꯇ ꯊꯃꯣꯏꯗ ꯀꯔꯤꯝ ꯂꯩꯇꯅ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯕꯨ ꯌꯥꯝ ꯊꯥꯖꯕ ꯊꯝꯕꯅ ꯑꯋꯥꯕ ꯅꯪꯍꯧꯕ ꯑꯄꯪꯕ ꯇꯥꯍꯧꯗꯕꯁꯨ
natte asumna kusa mangagi asi asumna akangai singna thambirambadu ngasi channel si kuthangda miyando mu yohonjabani hairiba singa sina masina kayamuk chumi lali habiti haiba ngamjati maramdi akhoi gi kusa manga sinatana akhoi gi hakchanggi kayat ki adigi sawong sadagi natraga kuthi gi natraga mapung nimit ki natraga popu gi pungsing gi haidana tongamba mayama fol mayama leiba maramna kusa manga da pibam thokpa hanadigi akangai singna palmistry gi matangda thamamba sing adudi miyamdu thamjabani masina simak oiragani habadi laite asigi video si yengbiribo khaipunmu channel asina haininga leitana thagat phungdoksari video yengbiribo khaipunmu ki marakta ngasigi video si ahan yengibo oibe taragadi channel si nusibiduna subscribe tobiramo asigumba kubang mai ge matang oi be hakchang ge be ai natraga laipak sigi kana gadaba adugumba history oi be ai lining nat ke oi be adugumba kayama channel asina thagatuna naksabani adugumba naharol singda kana gadaba video kayama matung tarakpadu thagat sarkhigani haiduna haijari maramasina channel asi nusibiduna subscribe tobiramo haiduna haijari ngasi ge oinati matang swaida video si lusinjaragi kanglaipa imana yai fare